CHANKORB Private Limited na Laphu Dagi Semba Pothok sing launch Toubagi West to Wealth haina mingthonba product launching program ama ngasi North AOC da leiba Hotel Imphal gi Sangai holda Pangthokkhre Thoramaduda Tourism Department gi Director Puja Ilangbam Directorate of Environment and Climate Change ki Joint Director Nita Arambam Amadi Center for Entrepreneurship and Skill Development Manipur University gi Director Professor CH Ibohalna Athoiba Mitunglen Singh oina saruk yakhe Thoromaduka Mari Lenana Tourism Department ki Director Puja Ilangbam hai asigumba sustainable oiba product ama launch tawduna brand name ama thamduna Manipur khak natana malem sin thungna sizinaba yaba pothok oina phanghangadori ba ase singthaningai ni ngasi puthokli ba product ase miyamna pamna sizinagani thajai mahakna makhata na high state asida marang kaina fangliba mahai marong amadi pambi sing mato karamna kanaba hiram singda sizinagani haina puthorakli ba haiba ase yamna afaba thabak amani asigumlaba environment friendly su oiraba pothok makhal sing ase hena marang kaina puthokpa ngamnaba honabagi tangai fadaba lei masina thabak fangdriba naha kya dasu thabak fanghanbada mateng oigani haina mahakna makha takhe fiber banana fiber ki waste to wealth ina puthoreba pot se yamna innovative oiba pot ne na su khanjai pambi yamna line thabada pangada banana plants se kamaina koi utilize targa koi indigenous oiba plants me am sing je kasana study do biraga akoi kamaina series se kasana use targa koi sustainable products puthok pa hai base yamna maruni eco-friendly, environmental friendly, aduga synthetic fibers ki su alternate oiba yaba instead of using synthetic plastic everyday products da use to ma'am say sigumba alternative indigenous plants kumba ma'am say na alternative oina sangat pa yaraga di akoi gi environment su kanba yani aduga akoi gi khunai gi thabak su phangba empowered oiba isa gi independently lecture ba ngamba hai se akoi khunai chokhatpa akoi gi lamdam se chokhatpa oirakte ne na su khanjai Thoramaduka Mari Lenana CHANKORB Private Limited ki founder Dr. Anupamana hai plastic ki pothok sing sizinabadagi nathaiba ngamnabagi pandam amaga loinana environment friendly oiba fiber makhal ama miyamda phanghanbani hariba khongthang asigi makha tarakpo oina la amadi lafugi atai saruk singdagisu chena chingba saba yaba pothok sing sanabagi pandam thamli haina mahakna makha takhe ngasi akoigi CHANKORB Private Limited ki launching sida akoina pothokchari basi akoigi rani fi ki type da akoigi lafu gi fiber sing na saraga fi makhal makhal haidare ko alde adu pothokchagadini aduga adugi mathakta akoigi handicraft product haidare handicraft akoigi sling bag adudegi atai makhal kya gi handicraft items sing se ngasi akoigi se launch tawjagadini akoigi concept CHANKORB Private Limited hai waste to wealth se zero waste ne koina akoigi lafu asing baharaga di akoigi lapu gi masing de mayam na hudo oga waste ne adudegi well create to akoina fi adudegi handicraft ki item mayam am saraga well create to rabane adugi mathakta khara lem hoba machi zero waste oina be da makta akoina akoigi mushroom thaba de makhan makha kya gi atai product mayam de season na bagi concept ki lege